ꯑꯩꯈꯣꯏꯗꯤ ꯃꯁꯨ ꯅꯨꯄꯥ ꯑꯍꯨꯝꯁꯦ ꯁꯤꯅ ꯑꯒꯨ ꯔꯤꯂꯦꯛꯁ ꯅꯨꯄꯥꯒꯤ ꯃꯆꯥ ꯁꯤꯅ ꯗꯗꯥ ꯑꯍꯟꯒꯤ ꯃꯆꯥ ꯁꯤꯅ ꯏꯕꯨꯡ ꯑꯃꯒꯤ ꯃꯆꯥ ꯃꯣꯏ ꯑꯍꯨꯝꯁꯤꯅꯦ ꯃꯕꯨꯛꯀꯤ ꯁꯦꯕꯥ ꯇꯧꯔꯤꯁꯦ ꯍꯔꯥꯎꯖꯔꯤꯅꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩꯗꯤ ꯇꯨꯕꯨ ꯑꯩ ꯇꯝ ꯇꯨꯁꯜꯂꯗꯤꯅꯦ ꯀꯥꯏꯔꯦꯗꯅꯀꯣ ꯆꯤꯡꯊꯣꯛꯀꯅꯣ ꯅꯪ ꯀꯣꯛꯇꯣ ꯇꯨꯝꯗꯣꯏꯅꯦ ꯌꯥꯔꯦꯀꯣ ꯅꯨꯡꯁꯤꯗ ꯅꯣꯏ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯀꯩꯅꯣ ꯈꯣꯡꯒꯁꯦ ꯑꯣꯟꯅꯔꯦ ꯃꯣꯏꯁꯦ ꯐꯨꯜ ꯊꯥꯒꯠꯂꯨꯀꯣ ꯃꯁꯨ ꯅꯨꯄꯥꯅ ꯗꯥꯏꯄꯔ ꯁꯦꯠꯄꯤꯗꯣꯏꯅꯦ ꯗꯥꯏꯄꯔ ꯍꯥꯞꯄꯤꯔꯁꯦ ꯍꯥꯞꯇꯣꯏꯅꯦ ꯑꯗꯨꯗꯤ ꯌꯨꯡꯍꯥꯟꯖꯟ ꯌꯥꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝ ꯈꯪꯉꯦ ꯏꯟꯖꯜꯂꯛꯀꯦꯀꯣ ꯑꯁ ꯌꯥꯔꯦꯗ ꯋꯦꯗ खरा मथक यौꯅꯤꯀꯣ ꯃꯅꯤꯡꯗꯣ ꯃꯣꯃꯣ ꯑꯩ ꯏꯟꯁꯨꯔꯛꯀꯅꯤꯀꯣ ꯅꯪ ꯂꯥꯛꯑꯣꯀꯣ ꯑꯁ ꯏꯟꯁꯨꯗꯅ ꯇꯣꯜꯅꯤꯁꯦ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯂꯣꯏꯗ꯭ꯔꯦ ꯁꯦꯠꯀꯦ ꯀꯩꯅꯣ ꯁꯦꯠꯂꯣ ꯐꯗꯤꯒ ꯊꯥꯡꯗꯣꯛꯒꯦ ꯄꯨꯔꯥ ꯃꯇꯟ ꯌꯥꯝ ꯌꯥꯎꯕꯅꯤ ꯏꯃꯥꯁꯤꯗꯒꯤꯗꯤ ꯏꯃꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯌꯥꯔꯅꯤ ꯅꯪꯗꯤ ꯇꯨꯝꯃꯣꯏꯗꯔꯥ ꯑꯩꯁꯨ ꯇꯨꯝꯃꯗꯣꯏꯅꯤ ꯇꯨꯝꯃꯨ ꯑꯗꯨꯅꯅꯦ ꯀꯧꯐꯝꯁꯦ ꯂꯩꯇꯦꯕ ꯅꯪ ꯅꯠꯇꯗꯤ ꯂꯣꯏꯅ ꯇꯨꯝꯅꯕ ꯆꯠꯊꯣꯛꯅꯕ ꯇꯧꯕꯅꯤꯅ ꯅꯪ ꯀꯧꯔꯗꯤ ꯈꯔ ꯍꯦꯛ ꯈꯨꯝꯃꯛꯑꯦꯕ ꯅꯤꯡꯒꯣꯡ ꯑꯝ ꯊꯥꯡꯒꯠꯄꯤꯌꯣ ꯅꯤꯡꯒꯣꯡꯁꯦ ꯑꯝ ꯑꯁ ꯏꯃꯥꯏ ꯄꯦꯝꯃ ꯁꯤ ꯗꯥꯏꯄꯔꯔꯣ ꯈꯣꯡꯁꯥꯡꯅꯤꯀꯣ ꯑꯁ ꯗꯥꯏꯄꯔꯁꯤꯗꯤ ꯑꯩ ꯍꯩꯇꯦ ꯍꯥꯏꯔꯒ ꯑꯩꯗꯤ ꯂꯧꯊꯣꯛꯄꯗ ꯌꯥꯝ ꯑꯩ ꯍꯌꯦꯡ ꯂꯧꯊꯣꯛꯄꯤꯒꯦ ꯑꯩꯈꯣꯏ ꯂꯧꯊꯣꯛꯇꯣꯏꯅꯦ ꯅꯪ ꯂꯧꯊꯣꯛꯎꯅꯨ ꯑꯌꯨꯛꯇ ꯂꯥꯛꯑ ꯂꯧꯊꯣꯛꯄꯤꯒꯦꯕ ꯑꯥꯏꯗ꯭ꯔꯣꯞ ꯍꯥꯞꯄꯨꯔꯥ ꯍꯥꯞꯈ꯭ꯔꯦ ꯍꯥꯞꯈ꯭ꯔꯕꯣ ꯍꯥꯞꯈ꯭ꯔꯗꯥꯏꯅꯦ ꯑꯁꯦ ꯐꯦꯟꯁꯦ ꯃꯨꯊꯠꯄꯤꯔꯝꯃꯨꯗꯅ ꯐꯦꯟꯗꯨ ꯑꯝꯇ ꯏꯃꯥ ꯂꯥꯏ ꯈꯣꯏꯔꯝꯗ꯭ꯔꯤ ꯂꯥꯏ ꯈꯨꯔꯨꯝꯖꯦꯕ ꯀꯩꯅꯣ ꯂꯥꯏ ꯇꯧꯔꯣ ꯈꯨꯔꯝꯒꯦ ꯈꯤꯇꯪ ꯆꯠꯊꯣꯛꯑꯣꯅ ꯑꯩꯒ ꯐꯝꯐꯝ ꯂꯩꯇꯦ ꯖय ꯂꯥꯏꯙꯧ ꯄꯥꯏꯕꯨꯡꯉꯣ ꯏꯃꯥ ꯂꯩꯃꯦꯟꯁꯤꯗꯒꯤ ꯅꯅꯥꯏꯕꯤ ꯆꯦꯅ ꯆꯥꯅ ꯀꯣꯟꯕꯤꯌꯨ ꯃꯇꯝ ꯁꯥꯡꯅ ꯁꯦꯕꯥ ꯐꯪꯖꯒꯦ ꯖय ꯑꯁ ꯌꯥꯔꯕ ꯑꯩꯈꯣꯏ ꯇꯨꯝꯕꯗ ꯈꯣꯏꯔꯝꯃꯒꯦ ꯍꯣꯔꯦꯟ ꯇꯨꯝꯃꯒ ꯂꯥꯏ ꯆꯠꯈꯤꯅ ꯂꯥꯏ ꯆꯠꯈꯤ ꯃꯥꯜꯂꯅꯦ ꯇꯨꯝꯃꯣ ꯑꯗꯨꯅꯦ ꯅꯥꯜꯂꯦ ꯅꯥꯜꯂꯣ ꯀꯥꯡꯈꯟ ꯊꯥꯔꯒꯦꯀꯣ ꯊꯥ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯥꯂꯦꯟꯅꯤꯅ ꯖꯥꯂꯤ ꯑꯣꯏꯅ ꯇꯧꯕꯤꯕꯅꯦ ꯑꯗꯣ ꯃꯉꯥꯜꯁꯦ ꯅꯨꯡꯉꯥꯏꯇꯦꯅ ꯐꯤ ꯑꯃꯗꯤ ꯈꯟꯖꯟꯕꯤ ꯃꯁꯨ ꯅꯨꯄꯥꯅ ꯁꯦꯝꯕꯤꯔꯦ ꯄꯥꯝꯃꯜꯂꯁꯨ ꯌꯥꯝ ꯃꯤꯠꯊꯛꯑꯦꯕ ꯑꯧ ꯐꯤ ꯑꯃ ꯌꯥꯟꯁꯜꯂꯤꯁꯤꯅꯦ ꯀꯥꯂꯦꯟꯗꯗꯤ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯁꯨꯡꯍꯥꯞ ꯍꯥꯞꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯇꯦ ꯈꯔ ꯍꯥꯞꯄꯁꯤꯅ ꯁꯤꯒꯤꯒꯦꯀꯣ ꯁꯤꯈ꯭ꯔꯣꯔꯥ ꯀꯩꯒꯤꯅꯣ ꯁꯨꯝ ꯍꯪꯉꯤꯅꯤꯗ ꯏꯃꯥ ꯁꯤꯕ ꯌꯥꯗꯦ ꯑꯗꯨꯅꯦꯕ ꯁꯨꯝ ꯁꯤꯕꯤꯔꯣꯏ ꯁꯤꯕꯤꯔꯣꯏ ꯑꯗꯣ ꯗꯥꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯈꯪꯕ꯭ꯔꯥ ꯏꯃꯥꯁꯦꯅꯁꯨ ꯃꯌꯥꯝꯅ ꯁꯦꯕꯥ ꯇꯧꯕꯒꯤ ꯅꯥꯕ ꯐꯔꯤꯅꯤ ꯍꯥꯏꯔꯤꯗꯣ ꯍꯥꯏꯗꯧꯅꯦ ꯂꯩꯀꯥꯏꯁꯤꯅ ꯖꯥꯠ ꯖꯥꯠꯅꯦ ꯉꯥꯡꯅꯔꯤꯁꯦ ꯏꯃꯥꯅ ꯅꯥꯕ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯔꯦ ꯉꯁꯤ ꯈꯟꯖꯔꯒꯦꯀꯣ ꯇꯨꯝꯃꯨꯀꯣ ꯈꯟꯊꯔꯣ ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯛꯀꯅꯤ ꯃꯥꯁꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯌꯥꯔꯔꯣꯏ ꯍꯥꯏꯅꯔꯝꯃꯤꯅꯦ ꯑꯗꯣ ꯆꯍꯤ 1.5 ꯍꯦꯟꯅ ꯍꯤꯡꯉꯛꯑꯦ ꯇꯨꯝꯃꯨꯀꯣ ꯀꯜꯂꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯇꯨꯝꯃꯨ ꯃꯩ ꯃꯨꯊꯠꯄꯤꯔꯝꯃꯣ ꯏꯃꯥ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯇꯨꯝꯃꯣꯀꯣ ꯍꯣꯏ ꯇꯨꯝꯃꯒꯦꯀꯣ ꯑꯧ ꯏꯃꯥ ꯇꯨꯝꯃꯦ